प्रभु जीशु ख्रिस्त की मिंगदा वीडियो असिबु येंगबिरिबा ईश्वर की वाही असिबु ताबिरिबा नखोय ख्वाई पुमनमकपु मणिपुरी साबा स्कूल लेसन स्टडीज की तरफ तगी इवेंजलिस्ट जेपी थाइमे एहाकना नखोयबु ईश्वर की मिंगदा तरामना वेलकम तौजरी चानबिदुना चैनल असिबु सपोर्ट तौबियु सब्सक्राइब तौसिनबिदुना हप्ता खुदिंगदा थागतचरिबा ईश्वर की अहिंगबा वापाव असिबु तत्तना ताबियु अतुगा लोइना वीडियो सिबु लाइक अमदी शेयर तौबियु करिगुम्बा हंगत चनिंगबा हापचिन जनिंगबा लैरदी कमेंट बॉक्स दा हाइबिरउ वेलकम तौजरी मयामबु अमुका हन्ना ngasi asi sabat taramathoi subani lesson number 11 paragi mamingna taken and try it the arrest and trial of Jesus Jesu Christ abu pha pullaga mahakpu wail bichar tawbagi maramda ekhoi nainegadori haukiba lesson 9 da ekhoi tamkhibada Mark ki aroiba chapter taruk lem hoba chapter taruk ase Jesu Christ na sibigadaba hapta adugi maramda khak nainabani habase ekhoi na ukhare Chapter 14 dagi 16 se mana sibigadabagi hapta maru oina Thursday amadi Friday numita thokiba thaudok singe maramda ibibani masigi hapta asibu ekoina awa teng thabagi hapta the Passion Week haina khangnei ekoina khangge Jesu na Calvary cross the Friday nungthil da sibi khraga Sabat thangza numit ase mongpham da potharamki aduga hapta gi ahanba numit Sunday nongmaijing numita amuk asibabu ngamlamle hairaga Prabhu Jesu Christa hingalakki handaki hapta asi Mark chapter 14 da ekoi nainagani masi sida ekoina the last supper akonba nungdangi chakhang Jesu ga magi sebok singa chakhibagi maramda aduga Jesu na Gethsemane in call da awa khangkiba adudagidi amuk Gethsemane in call adumaktada Jesu bo Roman sepai singa phakiba aduga mahaki sebok Peter na Jesu bu yakhidaba hairiba hiram singda ekoina tamminagadori Parasigi memory text oina ekoina yengadaba si Mark chapter 14 gi verse 36 aduni ekoige Bible hangdoraga Mark chapter 14 gi 36 adu ekoi muktang yengse And he said Abba Father all things are possible for you take this cup from me nevertheless not what I will but what you will Jesu Christa na mapa ishorde ipa pot pumnamak hiram khudingmak ase nangidi oithokdaba leibdabani ko loinamak oithokpani ipa aina thakgadoriba tengot ase nangna lawthokpiyo adubune ipa aigi aningba natte ko nangi aningbadu oishinu haina Jesu Christa na mapada haijakiba adugumbu wahai adu Mark chapter 14 gi 36 ta ibi badu ngasigi memory text ni Ishor ge wahai ase ekoina munna naina dringaida Ishor dang hakta ekoi prathna tawraga haijasi Thoi helaba ingam ngamba sargada leiba ipa Ishor hauji ekoina nahaki wahai asi nainagadori pap chelaba aroiba naiba miyoibagi budi lausingna nahaki wahai pumnama ase ekoina khangba ngamloi ipa ekoina nahaki thawai asengba buni jari nangna khanghaningba nangna tahaningba adu ekoiba mayek sengna mayek lanna uhanba ngambiyo masigi para ase nainaraga nahaki khonjel taraga nangbu henna nungsibagi tanja adu pinabiyu haina Jesu gi mingda nijari amen Mark chapter 14:36 da Jesu Christa na mapa Ishor da haijakhibagi adugumbugi part prathna adu ekoini yengraga karigino Jesu na mahakna thakkadaba tengot adu yaradi lawthokpiyo haina mapada nijakhiba mahak miyoibagi papu kokpiningdaba laikhibanara mahakna mapangonda sumaina nijakhiba adu Andrews Bible Commentary gi page 1327 de yengba matamda tasengnamak Jesu siningkhide haine ichini nausing adubo khwaidagi phajaba adudi kari no hairaga mahakna siningdaba aduna awaba khangningdaba aduna mapa Ishor ge plan gi mayokta leige hainadi khakhankhide Jesu na hai Hoi, Jesu miyoiba amagi saktamda laikhibana anaba phawe siningde adum oinamakpu maduna yaradi mahakna asiba adudigi nanthokke haina khankhibadi leite hai tawbadabu khangadoriba awaba ado adukki matik lumba awaba oye haibadudi miyoiba amagi saktamda
जिशु ख्रिस्टना नीजखिबनी जिशु की मसीह की प्रार्थना दा ख्वाइदगी फजबा अदुदी Thy will be done. Ipa nahak ke aning ba oisnu ko hai ba wahi duni. Ichin inaw sing ay koy na prathna tauba matamda masigi wahi se yamna magdarka tabra hai na khali. Niza ning ba kayamuk niza krabagi tungda ishor nahak ke aning ba apambadra prathna ase lausin biyo ko hai na loisiladi ay koy ke prathna ase aduk ki matik phajaba amadi ningom chumba oigadra hai na khali. असुम तौरदी निजकिबा प्रार्थना ईश्वरना पाउखुम पिरक्तबा मतमदा ओ मदो ईश्वरगे अनिंगबा अपाम्बा ओइरमद्रबा मालेने को हाइना अखोय ईश्वरबु कंप्लेन तौबगी रूम का लेरोय अदु नत्रबदी निजकिबा प्रार्थनाना ईश्वरना पाउखुम पीदे अइगे प्रार्थनादि ईश्वरना खुम्बीद्रे ईश्वरना अइबुदि नुंगसीद्रबा माले हाइना हाइनिंगाय तांजा रूम का मयाम लेरखिगने अखोयगे पुंसीदा. Let our prayer be that of Jesus' prayer. Nahaki ay haki prathna ase Jishu Krista gi prathna adugumna tause. Ishor nanggi aning ba oishinu ko haibagi prathna adu ay koy so haijaba tamse haibase aina wow thok ta dumaina hau tok chaningi. Pare hujik ay koy parado sumaina changsin si Sunday gi parada unforgettable. A story that everyone will remember forever. Kau thok pa ngamlaroy daba mi khudingna ningsing laga leikhradaba adugumba wari haina title piduna lay masise aikoina Mark chapter 14 gi verse 1 through 11 aduda aikoina parabadi ugani. Mark chapter 14 gi verse 1 through 11 sida aikoina wari ani thengnai. Mark 14:1 gi matung inna masigi wari ase Passover yaurakadabagi supnatagi numit nini khak ngairaba matamdani just 2 days away from Passover. Adu oiradi hairiba wari asi Jishuna sigadaba hapta adugi Tuesday nungdang natraga Wednesday numita thokiba wari amadi oigadawri. Singlop ki lusing basing haujikti Jishu bo hananabagi thaurang pumnamak loire taubadabu karamba tanzada Jishu bo phasira haiba adu khak ngairaga laikhrabani. Passover feast numitadi Jishu bo pharaga hatloise madu tawradi miyam gi yaho hauraktuna bera tagani. Aduna madugi kumaidu yaudringaida pharaga hatokse haibse singlop ki lusing basingna kanna plan tawraga laiki. Adum tawduna leiringai talaktuda atopa wari matek ama amuk yansilakpa aikoina ui. Masise English na sandwich story haina hai. Yanaba wari amagi mathakta amana thatlaga amak pusilakpa adugumba wari ni. Karamba wari no yengsi verse 3 duda yengladi Jisu na Bethany da Kusti thungba nupa Simon gi yumda leiringaida nupi ama laktuna mamal tanglaba thau alabaster gi bottle da haplaga thau adu Jishu gi kok thakta hai thabirami. Hairiba nupi ase kanano karino kataidigi lakpano haiba Mark ki gospel na sugaina kari su takpiramde. Hojikte koina verse 10 amadi 11 de yengladi Jishu gi sebok mang oiriba Judas Iscariot na Jishu bu thadoklam laga Singlop ki lusing basing banakta chatlaga Jishu bu mana yonthok khibagi wari adu aikoina amuka uba phangi. Judas na Jishu bu makhoi gi khutta sinnage haibase hek taba matamda ngasai gi singlop ki lusing basing na Jishu bu karamna kadai da phasira kanana phabigadra kanana mateng pangbigadra haina koi thirambado haujikti Judas Iscariot na aina mateng pangani haibada makhoina yamna harauki. Makoina harau manduna Judas Iscariot paisa phawa pige haiki adubu paisa asuk pige hainadi makoi haiki de. Jishu da mamal tanglaba thau taibi ba nupi dugi wariga Judas Iscariot ki wari duga changdaminasi amuktang. Ngasai gi nupi dudi kanara haiba sak takte masak maming khangde adubu ichininaw sing Judas Iscariot ti masak maming mayek seng na tae mahak ase Jishu gi sebok makni. Nupi dudi Jishu da taibi na naba mamal tanglaba thau ado laina naba hotnabada paisa yamna chading tawramgani. Thau ado yolaga paisa yamna phangadaba adugumba atangba thau oirami. Thau ado yoladi more than a year's wages haine. Chahi amada taluba paisa dagisu henna phangani hai. Adubu Judas Iscariot Jishu bu yonthoki paisa pige haibagi damakta
पैसा ममल असुक पीगे हाइना फाव हाइखिदे सिंगलुप की लुसिंगबसिंगना अदुबु पैसा पीगे हाइबदा हेक योनथोकी कयानो हाइना फाव हंखिदे जुदास इस्करियतना अदुबु अखोइना लोइना खंगे सुमनदगे 30 pieces of silver lupa mayek kuntra khaktige jisu Christa bu Judas Iscariot na yonthoki John chapter 12 ki verse 4 dagi 6 yengba matamda Judas Iscariot na jisu bu yonthok pase mahakti Judas Iscariot ti huran ba mi oibana ne haina ibine mahak ase treasurer oina mayam gi sen pairaga sen huran duna leiba mi ne haina iye kaya da ngaktra jisu gi sebok ama oina chatliba lichat ado yengo kaya da khetna bano nupi aduga Judas Iscariot ki punsi aduga Karigi nupi duna aduk tangba thau adu jisu gi kok thakta hai thaki bra haiba Mark ki gospel na sugai na takpi de mi sing na hai ki aduk tangba thau ado jisu gi kok thakta hai dok laga manghan gada bagi saruk pudi mado yon thok laga awa anang leita laira singbo mateng pangba yaina haina nupi dubu chaibi ki adubu jisu nadi nupi adubu chaibi bagi mohutta thagat pi ki amasung nupi dugi damak mahak na lep khat pi ki masi se aikoina Verse 6 aduda ugani. Jishuna hai verse 6 da leave her alone, said Jesus. Why are you bothering her? She has done a beautiful thing to me. Mabu matom da thado karigira na koina mabu sumaina chayet na bapidi base. Maha ase aigi damakta yamna phajakraba thabak adu tawbi khrabani haina Jishu Kristana khumbi ki. Jishuna hai nupi sina ngasi tawkhiba thabak ase afaba wapau sandokpa mapam khudingda kauraroidaba adum ningsingduna asum liduna laikhragadaba adugumba wari ama oigani haina Jishuna haibi ki verse 7 ado yengse amuka the poor will always have with you and you can help them at any time you want but you will not always have me Jishuna haye leita laira haibasidi taibang pan asida nakoige nanakta adum laikhragani Makoibu nakoina mateng pangning ba matamda adum pangduna leiba yai adubune aidi nakoiga kuina leigadaba natte adugi maramna nupi asina tanglaba thau ado aigi kok thakta haithabi bani haina Jisu Kristana khumbi ki masidige aikoina ubase taibang pansidadi leita laira haibase adumak aikoiga iroina na leikhirgani haibasi so aikoina uba ngami Jishuna hairibasida yamna chawraba para laye chin inausing Leita laira singbu aikoina matam pumbada mateng panggadabani haibase masigi verse da mayak seng na aikoibda utpiduna laye nupiduna thau taibi kiba asina Jishuna sigadaba adubu henna mapung phan kibani haibase su verse 8 tuna aikoibu takpi Jishuna sidringaida sikhragadaba Jishu gi hakchangdo thau taibi bani madugi nupi aduna aduga amukkasu singlup ki lusing basingna Jishu bo hanana ba hotnaba amadi hat kadaba asina Jishuna sibibagi mapana miyoibagi pap kok pigini haiba ishorge plan ado henna mapung phan ki haina haina ichini nausing ngasige parasida lawsin ba yaba take away para yamna leire samlap na haizage ahan bada singlup ki lusing basingna Jishu bo hanana ba hotnaki adugumna akon ba matamda singlup ki manungdagi antichrist Jishu Christabu yadaba Jishu ge mahut sinba haibase singlup ke manungdagi thorakani ani shubada Judas Iscariot Jishu ge sebok oina Jishu bo yon thokki Ishor ge paukholoi oiriba elder sing voluntary worker sing evangelist sing pastor sing amadi mission worker sing ekoi khudingmak Judas Iscariot gumna paisa da ngauduna leiradi maduna khwaidige phattaba pap amadi oigani habisisu ekoina tamsinsi ahum subada nupi aduna mamal tanglaba thauji su da taikhiba adugumna aikoige leijaba lanthum ishor gi ningthau leibaki damak likpa leitana pithokpa ase afaba thabak amani habisisu kaugumsi leita laira singbu mateng pangbi ba habise Christian aikoigi tangai phadraba thaudang ama oe Monday gi portion aduda the last supper akon banungdang gi chakhang masigi wari ase koina Mark chapter 14 gi verse 22 digi 31 aduda ugani last supper akon banungdang gi chakhang ase feast of the unleavened bread hamay yaw the batal gi chakhang gi ahan banumita oiki haina Mark chapter 14 gi verse 12 na hai de banumit
हाइबदी unleavened bread के अहानबा नुमित सिदा Passover lamb याव असि हाटपा नुमितनी मसिसे अखोइना Exodus 24 की 8 ता उई अदुगा Passover के meal चाखांग असिना Thursday नुंगदांग दा चागदबनी असेंगबदी मसे Last Supper हाइबनी अकोनबा चाखांग हाइबनी अदुबो मसिगी अकोनबा चाखांग असिना जिशुना महाकी तुंग इनबसिंगा अनौबा मरी लैहनखिबा अदुना मसिगी चाखांग असिबु Lord's Supper ईश्वरगी चाखांग हाइना खंगनरखी Lord's Supper असे जेविसिंगे Passover गे यामना मरी लैनै हाइबदी इस्राएल मसासिंगने इजिप्ट थादोकलगा लाकपा मतमदा मखोइगा ईश्वरगी मरी से नौहनखी अदुगा मखोइसे ईश्वरगी खंदोखरबा मीसिंग ओइरखी अखोइना Exodus chapter 24 गे verse 8 येंगलदी Moses na yaogi ina meeting the kikpiraga sprinkle taubiraga haye masise masigi e sina ishorga aikhoige gi marakta special agreement yanaba ama semkrabani ko haina Moses na haibi ki hoi ishorgi chakhang Lord's Supper adudadi yaogi e kikkide yaw su hat kide karigira hairadi Jishu masamak yaw adu oikrabani तंदुम अदुना जिशु के हकचांग हाइबदी याव के हकचांग के सादोंग अदुबो खुदम ओइबनी अदुगा तेंगोत दरखा मही अदुना जिशु की ई अदुबो खुदम तौबनी असुम तौरगा मदुगी तन चाबा मदुगी ई थकपा अदुना ईश्वरगा मियोइबा अखोइगे गी मरक्ता अमुक्का एग्रीमेंट यानबा अमा अमुक सेंबीखी जिशुना हाय महाकी सेबोकसिंगना माबु थादोकनी Zechariah 13:7 की वहाई जिशुना लौरगा हाय थांग सांग दुना याव सेनबा नुपा दुदा यैरबा मतमदा याव सिंग द लोइना चेन खिगनी When the sword hits the shepherd all the sheep will run away Masida shepherd yaw senba asi kanara hairadi Jishu Krista adubuni aduga yaw sing adunadi kanara hairaga Jishu gi sebok sing adubu haibani Jishu na siba matamda Jishu bu phaba matamda sebok sing loina chen khigani haibagi wahai si tabada sebok sing na yamna nungai khide maru oina Jishu na sibi gani haibse tabada sebok sing yamna nungai khide adubu Jishu na asa gi wahai amuk haibi ki madudi karira ai amuk asiba bu lan ngamlaga hingat kani haibagi asa ase mahaki sebok sing de Jishu Krista na pibi rami Last Supper nungdang duda Jishu na hai ki bo wa khuding mak mahaki tung inbasing na lausin ba ngam khide lausin ba wa ki Peter na haye mi loina mak na nangbu thadok labasu ai di nangbu suk thadok loi ko adubu Jishu Krista na kari ko mi Before the rooster crows twice yen labana anirak khongdringai da Peter nagna aibu ahumlak yaroi ko haina Jishu Krista na haibi ki Parasida aikoina take away khre yengsi ahanbada ngasi Jishu gi tung inbani Christian oikrabani haina leidiba aikoi sebok singdugumna aikoi su punsi gi chiraba tanja laklaba matamda miot minai laklaba matamda Christian oibagi damak persecution piraklaba matamda aikoi ishor bu thadoktuna dharma bu thadoktuna chen khigadra masigi wahangse aikoi hangbagi mathau tai sebok loinamak chen khiye Jishu gi tung kanasu in khide Lord khibane makoi madugumna aikoi su ngasi Christian punsi khongthang asida awaba thengnarakpa matamda chen thokpa yabagi chances percentage ase yamna wangna leibani jin inausing madu tawdanaba kanna hotnasi प्रार्थना तौबगा लोइना हाइना हाइजनिंगे अनीशुबदा पीटर गुमना आइदी चेलोय को मी लोइना चेलसु आइदी चेलोय हाइरमलगा मतम यौरकपदा जिशु कनानो आई खंगदे हाइखिबा वसक्तुना फाव आई जिशुबु सुखंग खंगदे हाइखिबा गुमना पुंसी याइफरी फाव क्रिश्चियन पुंसीदा आयेतपा अमतसु लाक्त्रिबा फावबदी ए आइदी लेपकनी आइदी लेंगलोय आइदी तुंगहल्लोय हाइना हाइरमलगा अतताय लाक्लबा मतमदा हेक्ता मांगखिबा चेंथोखिबा अदो तौदनबा अखोय होटनसे ngamloidabada wasak tawgunu haiba amasu Peter ge wari dige akhoi tamsinba phangi aidi lepkani hairamlaga Peter adu lepkhidabani aduna ngamloidabada akhoi wasak tawdaba ngamloidaba wa adu akhoi pangangang loidabani haibasi su akhoi tamsin jasi
Makha satasi Gethsemane Mark chapter 14 gi verse 32 digi 42 adu phawa wari isi laigani. Gethsemane gi wari sidi aikoi Christian ayambana chinpha oina se loina khangna ramlani haina thajai. Adubo amuk khara kupna yengsin singasi. Maru oina Jishu na Gethsemane ingkol da khurum kiba ado karino. Karamba prathna no Jishu na khurum kiba. Aduga prathna adugi paukumna kari oikibagi haibado aikoi thidok minase. Gethsemane da changba matamda Jishu na sebok loinamak pupusin kide. Sebok nipan bu ingkol dugi matai da thanamlaga sebok ahum khak puduna changki. Makoi singdudi Peter ne, James ne, aduga John ne. Aduga ingkol dugi manung khara changsillaga sebok ahum adusu amuk thanamlaga Jishu matomta ingkol adugi mayai aduda changsillakhi. Masida aikoina ubase miyoiba aikoigi pap kokpinanaba pap ki polum punanaba matam yauраklabada Jishu se tapna adum matomta oisilakpagi saktam ama aikoina uba phangi. Haibagi arthadi ngasai di sebok loinamak 12 mak lakminai aduga nipan amuk thanamle adudagidi amuk ngai hak leiraga ahum adusu thanamlaga akonbada Jishu matomta takibagi saktam adu uba phangi. Miyoiba pap ki potlum se miyamda puhalloi miyamda wahalloi adubu miyamna wagadaba ado itomta na wabige haibagi yamna phajarba wakhalon ama aikoina Jishu Krista gi punsida uba phangi. Jishu na mapada khurum kiye ipa yaradi aina thakgadaba tengot ase lauthokpiyo. Haibagi arthadi aina sigadaba se yaradi sihanbiganu haina haijaki. Masida migi Aramaic loan da abba haibase chumnagi aikoina daddy ipa haibadu natte haina hai. Ipa daddy haibadudi Aramaic ki loan da su abba haide adubo adudi abbi haina hai hai. Aduna abba haibase yamna naknaba mari leiba mapa machagi mari oirasu ipani haibagi mari dukhak nattaba. Adubu henna nakna henna bebar laina amadi henna nungsiba mari leiba adugumba mafamda sizinaba wahini haina ngasigi Sabbath school na haibiye. Asumaina tawraga Jishu na mapangonda abba aina sigadaba sidagi yaradi lauthokpiyune haina Jishu na mapangonda haijaki. Adubu maduna loisindaduna yamna phajaba wa inba macha amagi wahina Jishu Krista na mahaki prathna adu loisinki. Madudi karino hairaga aikoina loina khange but not my will but your will be done. Ipa aina sumaina nizarabasu aina adumna nizarasu aina nizabado tawbidaba yade haina ningai tawbadi natte ko ipa. Adubu aina nizaba ado nangi aningba apamba natradi nangi aningba apamba adumak tawbiyu ko haibagi wahaina mahaki prathna adu loisinki kayada phajakraba. Mapa Ishwar gi paukhumdi kari oiki no yararoye ichanupa nangna miyoiba singi pap ki damak sidaba sukya yararoye haina mapana paukhum pibi khine karigino hairadi Jishu na sibidradi miyoiba aikhoi Ishwar gi khutsem oiriba miyoiba aikhoi se ahingba punsi phangba ngamlaroi miyoiba aikhoina aikhoi isagi pap sibu kokhanba ngambagi pangal upai leite adubu Jishu gi I khaktuna ngamgani haibase ubaduna mapa Ishwarna macha Jishu gi prathna ado lawbi khide. Asum tawduna Jishu na miyoiba aikoi gi pap ki damak pap suplai leitaba maran suplai leitaba mahangna ikaiba awaba khanglaga Calvary cross da sibi khibani. Madugi mapandagi nang ai ngasidi sarga gi mi oibagi khudong chabadu phangduna leiribani. Ishwarbu thagattaba ngamde aikoi Ishwarbu thagatsi. Gethsemane ingkol da amuk ngai ha aikoi halaksi. Jishu gi awaba aduda khajiktang oirasu saruk yabiba. Jishu gi haijaba aduda khara yaubiba. Jishu ga tumdaduna uidaduna misen khangminabiba ado Jishu Krista na mahaki seboksing adudagi pamki. Maru oina Peter, James amasung John dagi Jishu na madu pami. Jishu na wana halakpa matamda Ishor, Rabbi, Oja nang yamna warabra. Waganu ko aikoi su haijabada saruk yabige ko. Haibagi wahay phawba ado comfort tawbibagi wahay phawba ado ngangbibado Jishu Krista na pame haya matam aduda. Adubu kari tawi aikoina khange makhoido loina tumduna uiduna laithoki Jishu gi awaba aduda saruk kari su yakhide. Jishu gi sebok singche ngakti ngakpani ichini nausing. Jishu na makhoibo ahumrak haudok piki adubu makhoi ahumrak tumthakhiye saruk yabi khide Jishu gi awabada. Take away khara yengsi ahanbada
Nang aigi punsida karigumba matamda marup mapangna imung manungna inthokpiba thawoibidaba thengnakiba laikhrabra tungmang yet oi yengba matamda nangine haibada kanasu leitaba matam thengnakrabra awaba taraba matamda comfort tawbiba pukning lumhanbiba thaugatpiba amatta thengnadaduna natomtana potlum khuding pukiba matam thengnakrabra ichin inausing hoi aikoi loinamak adugumba punsi tangka kaya thengnaki amadi thengnadunasu lakhigani adubo aikoi pukning hantharoise adugumba punsi tangkakta jisugumna ishorda kanna haijaduna thengnariba samisya problems khudingdo mayoknaba ngamnanaba aikoi hotnaba tabani ani subada prathna tawba khuding ishorda aikoi gi anningba apamba nijaba khudingda ishor nahaki anningba oibiyuko thy will be done haibagi wahi se aroibada aikoina haiba se tamse haina haijaningi nijakiba khudingmak ishorna khumbigini haiba leite karigumba khumbidaba prathna leirabadi madu ishorge anningba oidraba male haina penthokpa ngambasu aikoi tamba tai ahum subada mi amana awa anang khudong thiba taraba matam ningba kaiduna wana leiba matamda aikoina makhoibu thaugat piba makhoigi awabada saruk yabiba haibase yamna mak maru oiba thaudang amani haibase su aikoi kauroisi makhoigi potlumdumak nangna aina pubiba ngamlamdaba yaye adubune nahakki prathna nahakki wahai amana nahakna midugi manakta leibibagi mapana pukning sonthariba miyoi adubu lumhanba thaugatpiba adudi oigani habase aikoina khangsi Wednesday gi portion adu yengsi leaving all to flee from Jesus running away from Jesus loinamak pot khudingmak thadoraga jisudagi chenkhiba haibagi maramda aikoi yengsi mase aikoina Mark chapter 14 gi verse 43 through 52 aduda ugani Judas Iscariot na Jishubu karigi yakhidabra haibagi maram yamna sugaina Mark ki lairik na aikoi da takpide adubu spirit prophecy ki lairik da the desire of ages page 716 da sister Huayna asumna haibiye Judas Iscariot ase paisa da yamna ngauba paisa choppa paisa karamba miyoi amadi oye hai adumak pu mahak na Jishu gi tung inba haurakpa matamda mahak ki paisa bu pamba paisa bu karamba thamoi sibu Judas Iscariot na control tawduna thamba ngamki hai matam khara haibadi mahak ki paisa pamba aduna mahak pu ngamlamkhide adubu mahak ki paisa pamba thamoi adubu mahak na laksinduna thamba ngamki hai adubu adum tapna mahak magi paisa pamba paisa karamba thamoi duna mahak pu ngamba haurakki adudagidi mahakna paisa bu nungsiba aduna Jishu bu nungsiba dagi helaklaga Jishu bu yonthokki aduga akonbada maha ase paisa gi minai oirakki duna Jishu bu yonthokki bage wari aikoina uba phangi hoi pap tawdaba mi bu kana leibage taibang pansida loinamang pap tawe adugumna Judas Iscariot su pap tawki adubu Judas Iscariot ki khwaidigi soikiba khongthangdi karira hairaga mahakna mahakki pap ado lotsinanaba khumjinanaba hotnakiba adunani Judas na mahakki pap ado lotsinanaba hotnabada Jishubu mahakki khwaidigi nungsiba marup amagi marumda thamki haibadi luna tinaba marup amagi saktam lauraga pap ado lotsinanaba Judas Iscariot na hotnaki madu karamna khangbra hairadi Judas Iscariot na Jishu bu laklaga kiss tawki chuppi ki kiss tawba haibase yamna nungsiba yamna luna khangna chanaba amada tawba thabak amani natra adum tawraga mi singna sebok atop singna amadi Jishu na yengba uba matamda makhoi ani ase yamna nungsinaba yamna luna tinaba marupne haibadu uzasnu maduna mahaki papto lotchinjasnu haina Judas Iscariot na Jishu bu marup ki marumda namthak tawbiki adubu Judas na Jishu bu kiss tawbasidi nungsibagi natraga luna tinnabagi oiramdre adubu Roman sipai singna noina phagado riba misak ado masine ko haiba saktakna nabagi damak khudam tawraga launam gi kiss oiki asum tawduna Jishu bu pha punkhre hojikti Jishu bu hek phaba matamda Simon Peter na high priest ki manai Malchus ki yet thangba na ear ado kakthat ki mase aikoina John chapter 18 ki verse 10 amasung 11 da ui Jishu na matamduda tilliba singlup ki lusingba singbu chaibi ki karigi aibu lo na phana na bahona ribra karigi miya mamangda aibu phong na phaba ngamdabra haina chaibi ki
ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯈꯪꯉꯦ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯕꯨ ꯀꯟꯕꯤꯕꯒꯤ ꯊꯧꯔꯥꯡ ꯃꯈꯥꯗ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯖꯤꯁꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈꯤ ꯃꯗꯨꯗꯒꯤꯗꯤ ꯖꯤꯁꯨꯒꯤ ꯁꯦꯕꯣꯛ ꯂꯣꯏꯅꯃꯛ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯤꯇꯔ ꯐꯥꯎꯕꯁꯨ ꯆꯦꯟꯈ꯭ꯔꯦ ꯀꯅꯥꯁꯨ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯗ ꯃꯦꯊ꯭ꯌꯨ ꯂꯨꯛ ꯑꯃꯗꯤ ꯖꯣꯟꯒꯤ ꯒꯣꯁꯄꯦꯜꯗ ꯂꯩꯇꯕ ꯄꯟꯕꯤꯗꯕ ꯑꯃ ꯃꯥꯔꯛꯀꯤ ꯒꯣꯁꯄꯦꯜꯗ ꯄꯟꯕꯤꯕ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯆꯦꯞꯇꯔ 14ꯒꯤ ꯚꯔꯁ 51 52ꯗ ꯌꯦꯡꯕ ꯃꯇꯝꯗ ꯖꯤꯁꯨꯕꯨ ꯐꯥꯕ ꯃꯇꯝꯗ ꯁꯦꯕꯣꯛꯁꯤꯡꯅ ꯂꯣꯏꯅ ꯆꯦꯟꯊꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯝꯃꯤ ꯍꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯀꯅꯥꯔꯥ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯁ꯭ꯀꯣꯂꯔꯁ ꯈꯔꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯦ ꯃꯥꯔꯛ ꯖꯣꯟ ꯃꯥꯔꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯨꯐ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯖꯤꯁꯨꯕꯨ ꯐꯥ ꯄꯨꯟꯗꯨꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯨ ꯎꯔꯒ ꯀꯤꯕꯒꯤꯔ ꯀꯔꯤꯒꯤꯔ ꯈꯪꯗꯦ ꯃꯐꯤ ꯃꯔꯣꯟ ꯂꯧꯊꯣꯛꯂꯝꯂꯒ ꯅꯦꯀꯦꯠꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯦꯟꯊꯣꯛꯈꯤ ꯍꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯈꯨꯗꯤꯡ ꯊꯥꯗꯣꯛꯂꯝꯂꯒ ꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯈꯨꯗꯤꯡ ꯃꯍꯥꯛꯀꯤ ꯐꯤꯔꯣꯟ ꯐꯥꯎꯕ ꯊꯥꯗꯣꯛꯂꯝꯂꯒ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕ ꯅꯠꯇꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯈꯨꯗꯤꯡ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯃꯈꯩ ꯊꯥꯗꯣꯛꯂꯝꯂꯒ ꯖꯤꯁꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤ ꯄꯔꯥꯁꯤꯗ ꯑꯩꯈꯣꯏꯅ ꯇꯦꯛ ꯑꯋꯦ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯑꯗꯝꯕꯨ ꯄꯥꯞ ꯇꯥꯍꯟꯈꯤꯕ ꯏꯚ ꯃꯥꯒꯤ ꯅꯨꯄꯤꯅꯅꯤ ꯑꯦꯕꯦꯜꯕꯨ ꯍꯥꯠꯈꯤꯕ ꯀꯦꯟ ꯃꯥꯒꯤ ꯃꯌꯥꯝꯕꯅꯅꯤ ꯖꯣꯁꯦꯐꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯌꯣꯟꯊꯣꯛꯈꯤꯕ ꯃꯥꯒꯤ ꯃꯌꯥꯝꯕꯁꯤꯡꯅꯅꯤ ꯖꯣꯕꯄꯨ ꯏꯁꯣꯔꯕꯨ ꯊꯤꯅ ꯉꯥꯡꯅꯗꯕ ꯏꯟꯁꯤꯟꯈꯤꯕ ꯃꯥꯒꯤ ꯅꯨꯄꯤꯅꯅꯤ ꯖꯤꯁꯨꯕꯨ ꯌꯣꯟꯊꯣꯛꯈꯤꯕ ꯖꯨꯗꯁ ꯏꯁꯀꯔꯤꯌꯠ ꯖꯤꯁꯨꯃꯛꯀꯤ ꯁꯦꯕꯣꯛꯅꯅꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯅꯪ ꯑꯩꯒꯤ ꯁꯤꯡꯂꯨꯞ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯆꯦꯛꯁꯤꯟꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩ ꯑꯁꯦ ꯁꯩꯇꯥꯟ ꯑꯣꯏꯗꯨꯅ ꯂꯩꯕ꯭ꯔꯥ ꯑꯩꯒꯤ ꯁꯤꯡꯂꯨꯞꯇ ꯑꯩ ꯑꯁꯦ ꯁꯩꯇꯥꯟ ꯑꯣꯏꯗꯨꯅ ꯂꯩꯕ꯭ꯔꯥ ꯑꯀꯣꯟꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯀꯗꯕ ꯃꯤꯑꯣꯏꯁꯦ ꯁꯤꯡꯂꯨꯞꯀꯤ ꯃꯄꯥꯟꯗꯒꯤ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯃꯁꯤꯁꯦ ꯁꯤꯡꯂꯨꯞꯀꯤ ꯃꯅꯨꯡꯗꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯒ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯅꯤꯁꯨꯕꯗ ꯖꯨꯗꯁ ꯏꯁꯀꯔꯤꯌꯠꯒꯨꯝꯅ ꯐ꯭ꯔꯦꯟꯗꯁꯤꯞꯀꯤ ꯃꯔꯨꯝꯗ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯔꯨꯝꯗ ꯃꯤꯕꯨ ꯅꯝꯊꯥꯛ ꯇꯧꯔꯣꯏꯗꯕꯅꯤ ꯅꯪꯒꯤ ꯃꯔꯨꯞꯄꯨ ꯃꯔꯨꯞ ꯑꯃꯒꯤ ꯃꯤꯡꯗ ꯌꯣꯟꯊꯣꯛꯂꯣꯏꯗꯕꯅꯤ ꯌꯣꯟꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯤꯗꯨꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕ ꯑꯗꯨꯕꯨꯅꯤ ꯑꯍꯨꯝꯁꯨꯕꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯈꯨꯗꯤꯡ ꯊꯥꯗꯣꯛꯂꯝꯂꯒ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯃꯈꯩ ꯊꯥꯗꯣꯛꯂꯝꯂꯒ ꯖꯤꯁꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯇꯧꯔꯣꯏꯁꯤ ꯄꯔꯥꯒꯤ ꯑꯔꯣꯏꯕꯗ ꯊꯔꯁꯗꯦꯒꯤ ꯄꯣꯔꯁꯟ ꯑꯗꯨꯗ ꯍꯨ ꯑꯥꯔ ꯌꯨ ꯅꯍꯥꯛ ꯑꯁꯦ ꯀꯅꯥꯔꯥ ꯃꯥꯔꯛ ꯆꯦꯞꯇꯔ 14ꯒꯤ ꯚꯔꯁ 60ꯗꯒꯤ 72 ꯑꯗꯨꯗ ꯎꯒꯅꯤ ꯃꯥꯔꯛ 14 ꯚꯔꯁ 53ꯗꯒꯤ 59 ꯁꯤꯗ ꯖꯤꯁꯨꯕꯨ ꯀꯔꯝꯅ ꯁꯦꯟꯍꯦꯗ꯭ꯔꯤꯟꯗ ꯄꯨꯔꯛꯂꯒ ꯋꯥꯌꯦꯜ ꯆꯠꯊꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯏꯕꯤ ꯁꯦꯟꯍꯦꯗ꯭ꯔꯤꯟ ꯍꯥꯏꯕꯁꯤ ꯖ꯭ꯌꯨꯁꯤꯡꯒꯤ ꯔꯤꯂꯤꯖꯤꯌꯁ ꯀꯣꯔꯠ ꯍꯥꯏꯕꯗꯤ ꯙꯔꯃꯒꯤ ꯕꯤꯆꯥꯔ ꯁꯪ ꯑꯣꯏꯔꯝꯃꯤ ꯃꯐꯝꯁꯤꯗ ꯂꯨꯆꯤꯡꯕꯁꯤꯡꯅ ꯖꯤꯁꯨꯕꯨ ꯃꯔꯥꯟ ꯁꯤꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯖꯤꯁꯨꯒꯤ ꯃꯔꯥꯟ ꯊꯤꯗꯣꯛꯄ ꯁꯨꯛꯉꯝ ꯉꯝꯈꯤꯗꯦ ꯑꯀꯣꯟꯕꯗ ꯍꯥꯏ ꯄ꯭ꯔꯤꯁ ꯑꯊꯣꯏꯕ ꯄꯨꯔꯣꯍꯤꯠꯂꯦꯟꯅ ꯂꯦꯞꯈꯠꯂꯒ ꯖꯤꯁꯨꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ ꯑꯍꯥꯟꯕꯗ ꯖꯤꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯄꯨꯔꯣꯍꯤꯠꯂꯦꯟꯗꯨꯅ ꯖꯤꯁꯨꯗ ꯍꯪꯉꯦ ꯅꯍꯥꯛ ꯑꯁꯦ ꯃꯦꯁꯥꯌꯥꯔꯥ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯖꯤꯁꯨꯅ ꯈꯨꯝꯈꯤ ꯍꯣꯏ ꯑꯩꯍꯥꯛ ꯑꯁꯦ ꯃꯦꯁꯥꯌꯥꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯍꯥꯏ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯖꯤꯁꯨꯒꯤ ꯋꯥꯗꯨ ꯂꯧꯅꯤꯡꯂꯝꯗꯦ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯗꯒꯤꯗꯤ ꯍꯥꯏ ꯄ꯭ꯔꯤꯁ ꯑꯗꯣ ꯃꯐꯤ ꯁꯦꯒꯥꯏꯔꯒ ꯖꯤꯁꯨ ꯑꯁꯦ ꯃꯔꯥꯜ ꯂꯩꯕ ꯃꯤꯅꯦ ꯍꯥꯏꯅ ꯍꯥꯏꯕꯤꯈꯤ ꯂꯥꯎꯊꯣꯛꯄꯤꯈꯤ ꯍꯥꯏ ꯄ꯭ꯔꯤꯁꯇꯨꯒꯤ ꯋꯥꯗꯣ ꯁꯦꯟꯍꯦꯗ꯭ꯔꯤꯟꯒꯤ ꯃꯤꯁꯤꯡꯅꯁꯨ ꯌꯥꯈꯤ ꯆꯨꯝꯃꯦ ꯍꯥꯏꯅ ꯂꯧꯁꯤꯟꯕꯤꯈꯤ ꯑꯗꯨꯗꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯏꯗ ꯃꯤꯌꯥꯝꯗꯨꯅ ꯇꯤꯟ ꯁꯤꯠꯄꯤꯈꯤ ꯁ꯭ꯄꯤꯠ ꯑꯣꯟ ꯖꯤꯁꯁ ꯐꯦꯁ ꯑꯗꯨꯒ ꯃꯈꯣꯏꯅ ꯖꯤꯁꯨꯒꯤ ꯃꯥꯏ ꯈꯨꯝꯖꯤꯟꯕꯤꯔꯒ ꯖꯤꯁꯨꯕꯨ ꯐꯨꯔꯒ ꯀꯔꯦꯝꯅꯔꯒ ꯖꯤꯁꯨꯗ ꯍꯪꯉꯦ ꯅꯍꯥꯛꯄꯨ ꯍꯧꯖꯤꯛ ꯐꯨꯕꯗꯣ ꯀꯅꯥꯔꯥ ꯍꯥꯏꯌꯨꯅꯦ ꯍꯥꯏꯅ ꯌꯥꯝꯅ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯇꯧꯕꯤꯈꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯃꯇꯝꯁꯤꯗ ꯄꯤꯇꯔ ꯑꯁꯦ ꯁꯦꯟꯍꯦꯗ꯭ꯔꯤꯟꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯖꯤꯁꯨꯗ ꯆꯠꯊꯔꯤꯕ ꯈꯨꯗꯤꯡꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯁꯤꯡꯅ ꯄꯤꯇꯔ ꯑꯁꯤ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕꯅꯤ ꯍꯥꯏꯅ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯅ ꯍꯥꯏꯌꯦ ꯑꯩ ꯖꯤꯁꯨꯕꯨ ꯈꯪꯗꯦ ꯍꯥꯏꯅ ꯑꯍꯨꯝꯔꯛ ꯍꯥꯏꯈꯤ ꯁꯨꯞꯈꯪ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯈꯤ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯐꯠꯇꯕ ꯋꯥꯍꯩ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩ ꯖꯤꯁꯨꯕꯨ ꯈꯪꯗꯦ ꯍꯥꯏꯅ ꯄꯤꯇꯔꯅ ꯍꯥꯏꯈꯤ ꯃꯗꯨ ꯃꯇꯝꯗꯨꯗ ꯌꯦꯜꯂꯥꯕꯅ ꯑꯅꯤꯔꯛ ꯁꯨꯅ ꯈꯣꯡꯂꯛꯄ ꯄꯤꯇꯔꯅ ꯇꯥꯈꯤ ꯑꯗꯨꯒ ꯄꯤꯇꯔ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟ ꯖꯤꯁꯨꯅ ꯍꯥꯏꯕꯤꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ
ꯑꯗꯨꯗꯒꯤꯗꯤ ꯄꯤꯇꯔ ꯑꯗꯣ ꯃꯄꯤ ꯇꯥꯈꯤ ꯀꯞꯈꯤ ꯖꯤꯁꯨꯕꯨ ꯃꯌꯥꯝꯅ ꯕ꯭ꯂꯥꯏꯟ ꯐꯣꯜꯗꯦꯠ ꯇꯧꯗꯨꯅ ꯄꯨꯕꯤꯈꯤ ꯃꯃꯤꯠꯇ ꯐꯤꯅ ꯈꯨꯝꯖꯤꯜꯂꯒ ꯖꯤꯁꯨꯕꯨ ꯐꯨꯔꯒ ꯅꯪꯕꯨ ꯐꯨꯕ ꯃꯤ ꯑꯗꯣ ꯀꯅꯥꯔꯣ ꯍꯥꯏꯌꯣ ꯍꯥꯏꯅ ꯃꯤꯌꯥꯝꯗꯨꯅ ꯖꯤꯁꯨꯕꯨ ꯌꯥꯝꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯈꯤꯔꯝꯃꯤ ꯄꯤꯇꯔꯅ ꯑꯍꯨꯝꯂꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯌꯥꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗ ꯇꯁꯦꯡꯕꯃꯛꯇꯤ ꯄꯤꯇꯔꯅ ꯖꯤꯁꯨꯁꯦ ꯑꯁꯦꯡꯕꯃꯛ ꯏꯁꯣꯔꯅꯦ ꯃꯦꯁꯥꯌꯥꯅꯦ ꯍꯥꯏꯕꯁꯦ ꯑꯍꯨꯝꯔꯛ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯇꯔꯅ ꯎꯕ ꯉꯝꯈꯤ ꯍꯥꯏꯅ ꯉꯁꯤꯒꯤ ꯁꯥꯕꯥ ꯁ꯭ꯀꯨꯜꯅ ꯍꯥꯏꯌꯦ ꯃꯆꯤꯟꯅꯗꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯖꯔꯕꯁꯨ ꯃꯍꯥꯛ ꯑꯁꯤ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯈꯤ ꯍꯥꯏ ꯑꯗꯨꯕꯨ ꯄꯤꯇꯔ ꯃꯗꯨ ꯎꯅ ꯑꯍꯨꯝꯂꯛ ꯖꯤꯁꯨꯕꯨ ꯌꯥꯈꯤꯗꯦ ꯄꯔꯥꯁꯤꯒꯤ ꯇꯦꯛ ꯑꯋꯦ ꯈꯔ ꯅꯝꯕꯔ 1 ꯅꯪ ꯑꯩꯅ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯕꯒꯤ ꯃꯔꯝꯅ ꯅꯪ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯆꯠꯈꯤꯕꯒꯤ ꯃꯔꯝꯅ ꯅꯣꯡꯃꯗꯤ ꯅꯪ ꯑꯩꯕꯨꯁꯨ ꯕꯤꯆꯥꯔ ꯁꯪꯗ ꯄꯨꯔꯛꯇꯨꯅ ꯃꯤꯌꯥꯝꯅ ꯅꯪ ꯑꯩꯕꯨ ꯀꯔꯦꯝꯅꯕꯤꯕ ꯃꯔꯥꯟ ꯁꯤꯕꯤꯕ ꯑꯣꯠ ꯅꯩꯕꯤꯕ ꯑꯁꯦ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅꯁꯨ ꯊꯦꯡꯅꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯖꯤꯁꯨꯒꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯔꯥꯟ ꯁꯤꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯤ ꯑꯗꯨ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯃꯤꯅꯦ ꯃꯥ ꯑꯁꯤꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯒꯤꯅꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯐꯠꯇꯕ ꯃꯔꯥꯟ ꯑꯇꯣꯞꯄ ꯑꯃ ꯂꯩꯇꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯣꯏꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯕꯤꯆꯥꯔ ꯁꯪ ꯑꯗꯨꯗ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯒꯤ ꯐꯥꯕꯅꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯃꯔꯥꯟ ꯑꯃ ꯑꯩꯈꯣꯏꯗ ꯂꯩꯗꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯑꯅꯤꯁꯨꯕꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯔꯥ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯉꯁꯥꯏ ꯍꯥꯏꯈꯤꯕꯒꯨꯝꯅ ꯁꯦꯅꯦꯗ꯭ꯔꯤꯟ ꯍꯥꯏꯕꯁꯦ ꯖꯤꯁꯨꯒꯤ ꯃꯇꯝꯗ ꯃꯁꯤꯁꯦ ꯙꯔꯃꯒꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯁꯪ ꯔꯤꯂꯤꯖꯤꯌꯁ ꯀꯣꯔꯠ ꯑꯣꯏꯌꯦ ꯍꯥꯏꯅ ꯍꯥꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯝꯖꯒꯗꯕ ꯑꯁꯦ ꯁꯤꯡꯂꯨꯞꯀꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯈꯨꯗꯤꯡꯃꯛ ꯚꯤꯂꯦꯖ ꯀꯣꯔꯠꯇ ꯄꯨꯈꯠꯇ꯭ꯔꯤꯉꯩꯗ ꯑꯍꯥꯟꯕꯗ ꯁꯤꯡꯂꯨꯞꯅ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯕꯤꯗꯨꯅ ꯁꯪꯗꯥꯏꯅꯕꯤꯕ ꯑꯁꯦ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯊꯧꯗꯣꯛ ꯍꯦꯛ ꯊꯣꯛꯄꯗ ꯈꯨꯟꯒꯤ ꯕꯤꯆꯥꯔ ꯁꯪꯗ ꯄꯨꯈꯠꯇꯨꯅ ꯕꯤꯆꯥꯔ ꯆꯠꯊꯕ ꯐꯥꯏꯟ ꯆꯥꯎꯅ ꯊꯤꯕ ꯑꯁꯤ ꯇꯧꯗꯗꯨꯅ ꯁꯤꯡꯂꯨꯞꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯐꯕ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯆꯠꯊꯕꯤꯗꯨꯅ ꯁꯪꯗꯥꯏꯅꯍꯟꯕꯤꯕ ꯑꯁꯦ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯑꯍꯨꯝꯁꯨꯕꯗ ꯅꯍꯥꯛ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯤꯅ ꯍꯪꯕ ꯃꯇꯝꯗ ꯏꯀꯥꯏꯕ ꯂꯩꯇꯅ ꯑꯀꯤꯕ ꯂꯩꯇꯅ ꯑꯩ ꯑꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯑꯩ ꯑꯁꯦ ꯁꯦꯚꯦꯟ ꯗꯦ ꯑꯦꯗꯚꯦꯟꯇꯤꯁꯅꯤ ꯑꯩ ꯑꯁꯦ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕꯅꯤ ꯍꯥꯏꯅ ꯑꯆꯨꯝꯕ ꯑꯗꯣ ꯍꯥꯏꯗꯣꯛꯄ ꯉꯝꯕ ꯃꯤ ꯑꯃꯃꯝꯁꯨ ꯑꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯣꯠꯁꯤꯜꯂꯣꯏꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯍꯥꯏꯅꯅꯕ ꯏꯀꯥꯏꯒꯨꯝꯁꯦ ꯑꯩꯈꯣꯏ ꯀꯟꯀ꯭ꯂꯨꯖꯟ ꯖꯤꯁꯨꯅ ꯑꯋꯥ ꯑꯅꯪ ꯈꯥꯡꯗꯨꯅ ꯏꯀꯥꯏꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯀꯜꯚꯔꯤ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕꯒꯤ ꯃꯄꯥꯟꯅ ꯅꯪ ꯑꯩꯒꯤꯗꯃꯛ ꯁꯔꯒꯒꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯄꯤꯈ꯭ꯔꯦ ꯇꯥꯕꯤꯈ꯭ꯔꯕ ꯖꯤꯁꯨꯒꯤ ꯏ ꯑꯗꯨꯕꯨ ꯂꯧꯁꯤꯟꯕ ꯃꯈꯩꯅ ꯁꯔꯒꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗꯨꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨꯒꯤ ꯏ ꯑꯗꯨ ꯄꯥꯏꯔꯕ ꯈꯨꯗꯤꯡꯃꯛꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯁꯩꯇꯥꯟꯒꯤ ꯌꯦꯛꯅꯕ ꯑꯃꯗꯤ ꯑꯣꯏꯈ꯭ꯔꯕꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯖꯤꯁꯨꯒꯨꯝꯅ ꯅꯪ ꯑꯩꯁꯨ ꯑꯋꯥ ꯑꯅꯪꯗꯤ ꯈꯥꯡꯂꯒꯅꯤ ꯑꯗꯨꯕꯨ ꯑꯋꯥ ꯑꯅꯪ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯂꯩ ꯂꯣꯝꯕ ꯅꯥꯏꯗꯕ ꯑꯍꯤꯡꯕ ꯄꯨꯟꯁꯤ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯗꯗꯨꯅ ꯆꯪꯁꯤꯟꯁꯤ ꯃꯥꯡꯂꯣꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯖꯨꯗꯁ ꯏꯁꯀꯔꯤꯌꯠꯒꯨꯝꯅ ꯂꯟꯊꯨꯝ ꯄꯩꯁꯥꯗ ꯀꯔꯥꯝ ꯃꯤꯍꯧꯗꯨꯅ ꯂꯩꯔꯒꯨꯝꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯂꯟꯊꯨꯝꯗ ꯁꯔꯒꯒꯤ ꯅꯨꯡꯉꯥꯏꯕ ꯁꯔꯒꯒꯤ ꯐꯖꯕ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯑꯗꯣ ꯖꯨꯗꯁ ꯏꯁꯀꯔꯤꯌꯠꯒꯨꯝꯅ ꯑꯩꯈꯣꯏ ꯌꯣꯟꯊꯣꯛꯂꯣꯏꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯅꯤꯡꯉꯤ ꯇꯥꯕꯤꯈ꯭ꯔꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯏꯁꯣꯔꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯔꯦ ꯍꯥꯏꯔꯒ ꯑꯀꯣꯟꯕ ꯃꯇꯝ ꯑꯁꯤꯗ ꯖꯤꯁꯨꯒꯤꯗꯃꯛꯇ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯅꯤꯡꯉꯥꯏ ꯖꯤꯁꯨꯅ ꯑꯋꯥ ꯈꯥꯡꯕꯤꯈꯤꯕ ꯑꯗꯨ ꯎꯔꯒ ꯑꯩꯒꯤ ꯄꯥꯞꯀꯤꯗꯃꯛꯅꯅꯤꯀꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯂꯒ ꯖꯤꯁꯨꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯔꯛ ꯁꯨꯅ ꯂꯦꯡꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯔꯒ ꯆꯠꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯗꯨ ꯑꯣꯏꯁꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯑꯩꯅ ꯕꯥꯔꯇꯣꯟ ꯇꯧꯖꯅꯤꯡꯕꯅꯤ ꯇꯥꯕꯤꯔꯤꯕ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯁꯣꯔꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯄ꯭ꯔꯥꯊꯅꯥ ꯑꯃꯨꯛꯇꯪ ꯇꯧꯃꯤꯟꯅꯁꯤ ꯏꯉꯝ ꯉꯝꯕ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ ꯅꯍꯥꯛꯀꯤ ꯑꯍꯤꯡꯕ ꯑꯁꯦꯡꯕ ꯋꯥꯍꯩ ꯑꯩꯈꯣꯏꯕꯨ ꯇꯥꯍꯟꯕꯤꯈ꯭ꯔꯦ ꯇꯥꯈ꯭ꯔꯕ ꯇꯝꯈ꯭ꯔꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯕ ꯀꯌꯥꯃꯔꯨꯝ ꯂꯩꯔꯁꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯉꯥꯡꯕꯤꯌꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯟꯕꯤꯌꯨ ꯑꯗꯨꯒ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯅꯪꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯤꯡꯉꯥꯏ ꯅꯪꯒꯤ ꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯧꯁꯤꯜꯂꯒ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯅꯤꯡꯉꯥꯏ ꯅꯪꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤ ꯑꯦꯃꯦꯟ